ꯃꯁꯤꯡꯉꯥꯁꯦ 이루 중루 루제다방 아니 만나간다 누라 당원 ꯀꯩꯒꯨꯝꯕ ꯍꯛꯆꯥꯡ ꯑꯗꯨꯗꯩ ꯅꯈꯣꯏ ꯊꯣꯛꯇ꯭ꯔꯕꯗꯤ ꯍꯥ ꯁꯔꯨꯈꯥꯟ ꯑꯩꯒꯤ 이건 당근이니까 야 말래 ꯀꯩꯅꯣ ꯅꯪ ꯇꯧꯁꯤꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯥꯏ ꯆꯠꯂꯣꯏꯕ ꯑꯩꯅ ꯁꯣꯝꯗ ꯆꯥꯅꯕ ꯑꯣꯔꯗꯔ ꯃꯌꯥꯝ ꯇꯧꯁꯤꯜꯂꯒ ꯊꯝꯃꯒ ꯂꯩꯔꯦ ꯑꯗꯨꯒ ꯅꯪꯅ ꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯅꯟꯇꯗꯤꯒ ꯁꯥꯟꯅꯗꯅ ꯇꯧ ꯂꯩꯔꯝꯃꯤꯗꯨꯗ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯍꯣꯏ ꯉꯥꯏꯈꯣ ꯅꯈꯣꯏꯗꯤ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯦ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯅꯣ ꯅꯈꯣꯏꯕꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯩꯒꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯤ ꯃꯥꯟꯅꯗꯦ ꯃꯤ ꯑꯃꯒꯤ ꯑꯄꯥꯝꯕꯒꯅꯦ ꯑꯩꯒꯤ ꯑꯄꯥꯝꯕꯒ ꯁꯨꯄꯥ ꯃꯥꯟꯅꯗꯦ 이제 와르라누 ꯅꯪ ꯍꯌꯦꯡ ꯂꯨꯍꯣꯡꯉꯗꯤꯅꯦ ꯅꯪꯒꯤ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯨꯞꯄꯜ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏ ꯆꯥꯗꯣꯏꯅꯤ ꯅꯁꯛꯇꯨꯒ ꯆꯪꯉꯣ ꯌꯥꯔꯦ